Hingsa gi thabak shing Thadoklaga Wari Sanabagi Lambi da changshinduna shantainaba ama puraknaba hotnaminnasi haina Union Minister Kiren Rijiju nakal animak da appeal Tourakli. Wafam ase My Home India haiba NGO amana senduna ngase New Delhi da pangthokpa Northeast Student Festival gi thoram da mahakna phongdukibade. Thoram aduka mari lainana Parliamentary Affairs and Minority Affairs ke Union Minister Kiren Rijiju hai BJP ki Narendra Modi na luchingba lengak asegi patamda Northeast region ke miyamda achobo khudong chaba kaya pituna chahotpagi lambi da changsillaklei. Haujik Manipur da thokliba irang asida paitai amadi kuki ichil inaw animak khulai thadoknaduna hingsa gi thabak shing thadokpa mathau tai. Khulai thadokpaga loinana hingsa gi lambi thadoktrabadi waroshin purakpa ngamloi. Waroshin khudikmak wari sanaraga purakpa ngambani. Yanadaba hona leiragaso wari sananaba honase. Government of India na Manipur da thokliba irang asigi waroshin puraknaba thorang kaya paikate. Wari sanaduna shantainaba puraklaba matamdata Manipur da tangdun leita bahajilakpa ngamgani haina Union Minister Kiren Rijiju nakal animak da appeal tauke.